अहानबदा मरुइबा पाउसिंग जम्मूगी रणबीर सिंह पूरा सेक्टर दा मथौ तौबा मणिपुरदगी मैतै मचा BSF के कांस्टेबल दीपक चंगाखम पाकिस्तान बॉम्ब कापसिलकपदा पानबदगी सोकलबा मतुंगदा ngarang लेखिद्रे चाही एसगे ओइना पांगथोकिबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2025 के रिजल्ट ngasi लाउथोख्रे चाही एसगे पास परसेंटेज चादा मरिफुदरा माथोय दशमिक कुंथ्रा तरेट ओइखिबगा लोइनना कोविड-19 पैंडेमिक लेखिबा 2020-21 सेशन थादना हौखिबा चाही तरागी मनुंगदा पास परसेंटेज ख्वाइदगी वांगबा चाही ओइख्रे अमदी मियामदगी संखाई थुमखाई तौबदा सिजिनबा लो नथिंग्रबा लालहौलुप प्रिपा की मिंगदा लेबर डिमांड लेटर मापनगा कोनना लालहौलुप असिगी मियोय अमंगारंग मणिपुर पुलिस ता फागतख्रे ISCOM मणिपुरी पाउ मियेंग ताबिरबा पुमनमक पुरुक साना शर्मिना तरांग नोक्चरी अमदी पाउचा खाइना पिजरी जम्मूगी रणबीर सिंह पूरा सेक्टर दा मथौ तौबा मणिपुरदगी मैतै मचा BSF के कांस्टेबल दीपक चिंगाखम थासिगे मापन अमदी तरागी लोनबा अहिंगदा पाकिस्तान बॉम्ब कापसिलकपदा पानबदगी सोकलबा मतुंगदा ngarang लेखिद्रबा दीपक चिंगाखम थौबाल डिस्ट्रिक्ट की मनुंग चन्न लेबा याइरिपोक यामबेम दगिनी महाकना लेखिदबा असिना अवांग नोंगपो की मियोय सिंगना लेबाक असिगे ngamkhai ngak senbada लौरिबा थौदांग अदुबु हेन मियामदा मयेक सेंगहल्ले बॉर्डर सिक्योरिटी फोर्स BSF जम्मू फ्रंटियर नसु महाक लेखिद्रे हाइना खंगहलखिबगा लोइनना फोर्स असिगे माइकैदगी एक्स थागलखिबा पोस्ट अमदा कांस्टेबल दीपक चिंगाखमना मथौना लेना मरैबाकिदमा थवाई कटखिबा अदुबु इकाई खुमनबा उलक्ली महाकना लेखिदबदा फोर्स असिगे डायरेक्टर जनरल अमदी अतै रैंक सिंगदा लेबा ऑफिसर कयाना लेखिद्रबगी इमुंग मनुंगी अवाबदा सरुक याबा उलक्ली कांस्टेबल दीपक चिंगाखमना लेखिदबदा मणिपुर की हानगी चीफ मिनिस्टर नोंथोंबम बिरेन नसु अवाबा अमदी नुंगाइतबा फोंगदोरक्ली सोशल मीडिया दा थागलकपा पोस्ट अमदा नोंथोंबम बिरेन कांस्टेबल दीपक चिंगाखम असे मणिपुर की चौथोकचनिंगाई ओइरबा मापारी अमनी मरैबाकी दमक थवाई कटखिबा असिना अइखोइनसु इरेपाक असिगी दमक लेपले हाइबदो महाकना मसक ताकपा ngamle हाइरी मसिगी मथक्ता राज्य सभा की MP ओइरिबा महाराजा सनाजाउबा लाइशेंबनसु थागलखिबा अतोप सोशल मीडिया पोस्ट अमदा दीपक चिंगाखमना लेखिदबदा लेखिद्रबगी मफमदा इकाइखुमनबा उलक्ली ngasi जम्मूगी पालोरादा लेबा BSF की फ्रंटियर हेडक्वार्टर दा लेखिद्रबा दीपक चिंगाखमगी मफमदा महाका लोइनरंबा अमदी मथौ तौमिन्नरिबा लानमी कयाना महाके मफमदा लेकत्तुना अरोइबो ओइना इकाइखुमनबा उtkadawri hayeng दीपक चिंगाखमगी हकचांग इम्फाल दा थुंगलबगा लोइनना महाकी पोकनाफम याइरिपोक यामबेमदा अरोइबा मथौ मंगम पांगथोकनी था असिगी तांग तरादा पाकिस्तान आर्मी ना जम्मूगी RS पुरादा चथरखिबा नोंथक के लांदा लेखिद्रबा BSF कांस्टेबल दीपक चिंगाखमगी इमुंग मनुंगना थेंगनाहौरिबा अवाबा असिदा लोकसभा MP डॉक्टर अंगोमचा बिमोल अकोइजमना याइरिपोक यामबेमदा लेबा लेखिद्रबगी युमदा चत्तुना हकथेंगनना सरुक याख्रे अवाबा फोंगदोकपगी खोंगचत अदुदा MP बिमोल अकोइजमना दीपक चिंगाखमगी इमुंग मनुंगना उनदुना इमुंग असिगी अवाबदा सरुक यारी हाइना फोंगदोकलदुना दीपक चिंगाखमगी थौना अमदी लिंगजेलबु अवांगबु थाकता इकाई खुमनबा उतखी बोर्ड ऑफ सेकेंडरी एजुकेशन मणिपुर लौदुना चाही असिगी ओइना पांगथोकिबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2025 के रिजल्ट ngasi नुंगथिल पुंग मरी ताबा मतमदा इम्फाल गी बबुबरादा लेबा बोर्ड असिगी कॉन्फ्रेंस हॉल दा हौनबी मतुंग इन्ना लाउथोख्रे चाही असिगी ओइना क्लास 10 एग्जाम असिदा पुन्ना महैरोय लिशिंग कुंट्रा तरेट का यांखैनिथोय थाकिबगी मनुंगदा लिशिंग कुंट्रा हुमदोयगा चट्रेट यांखै मंगा पास तौदुना चाही असिगी पास परसेंटेज चादा मरिफुदरा माथोय दशमिक कुंट्रा तरेट ओइखिबगा लोइनना कोविड पैंडेमिक लेखिबा 2020-2021 सेशन थादना हौखिबा चाही तरा असिदा पास परसेंटेज ख्वाइदगी वांगबा चाही ओइख्रे
Chahi asige February tara mapandagi hauraga March 8 fauba punna center chamaga yankhai mangada pangthokiba examination asida nupa macha mahairoi lishing tara nipanga chamri humfu amadi nupi macha mahairoi lishing tara nipanga chamga marifudara nithoina sar yaki masigi manungda mahairoi lishing amaga chani tarana government school dagi thaki hairiba examination asida kanglup ki irang namaram oiraga tongan ba relief camps singda leiriba internally displaced persons IDPs amadi persons with disability PWD kanglup ta leiba mahairoi singsu sar yaki ngasigi exam results lauthopagi thoram aduda education secretary N Praveen Singh education director NG Bhogendra BOSEM chairman A Joy Kumar BOSEM secretary S Jitenal amadi education S department ki atai maru oiba official kayaso sar yaki Panbayabadi, Mamangi Chahida, Kumja Lishing Ani, Kunmari, Amadi Kunmangagi, HSLC exam dagi hauna grade system chatnaragani haina lautoki bagi matung inna, ngasi lautok liba result asi mamang da ranking system laikiba adugi mahutta grade system oina oiki. Miyamdagi senkai thumkai taubada sijinnanaba lona thingkraba lalholup pripaki mingda leiba demand letter mapan ga konana lalholup asigi miyoi ama ngarang Manipur police na Porompa DC road water supply complex manaktagi fagat khri haidi fagat laba miyoi adudi Imphal East district ki top khongnang makhong land number 10 dagi RK Johnny Singh alias nganba khuman kawi demand letter sing aduga loinana laptop ama mobile phone amadi sale oina lupa lishing mangaga chamnga ga yawi haidi Nakalamaromda Imphal manungda leiriba oil pump singdagi senkhai thumkai tawbada chenaba lona thingkraba lalholop KCP PWG gi miyoi amaso ngarang khurai angom lekai dagi fari hairi faraba miyoi adudi ngangom Ravi Singh alias nganba chahi nifutarukni amaromda tongan ba lanai amadi lenga ki loishang kaya dagi senkhai thumkai tawbada chenaba lona thingkraba lalholop KCP PWG miyoi ama lilong usoi pokpi dagi fare faraba miyoi adudi Buyamayum Arif Khan kawi Manipur Relief Association ge Yankhai Nipan Suba Annual General Body Meeting 2024-25 Imphal East ki New Chekon Road ta leiba Association asigi sanglenda haukiba April gi tang 13 ta mapung fana pangthokre Annual General Body Meeting asida Association asigi John Mari haibadi Wangkhai Khurai Kongpal amadi Ningom Thonggi Journal Secretary amadi Executive Member Singh Khankibaga loinana chahi ahumgi term puragadaba office bearer manga mifam asina amatta oina yanaduna khalle haina association asina thadorakpa cherol amada khanghalakli mifam asina khankraba nauna journal secretary amadi executive member sing adudi wangkhai zone gi oina journal secretary cum executive member H Jiten Singh executive members T Devananda Sharma amadi TH Thekare Singh Khurai Zone gi oina Journal Secretary cum Executive Member M Jyoti Singh amadi Executive Member W Gyaneshwar Singh Kongpal Zone gi oina Journal Secretary cum Executive Member H Chitraranjan Singh amadi Executive Member TH Surchandra Singh amadi Ningomthong Zone gi oina Journal Secretary cum Executive Member S Rupa Chandra Singh amasong Executive Member N Nishikanta Singh ni loinana Office Bearer oigadaba Executive Member Singh adudi President oina TH Surchandra Vice President N Nishikanta Secretary oina H Chitraranjan Joint Secretary da PH Thekarai amadi Treasurer oina S Rupchandra ni Manipur Relief Association gi nauna thopuragadaba office bearer sing khankraba matungda haukiba April gi tang kunma thoida wabagai mayai leikai da thokiba maihau langpok ki thodok amada maina tumna chakraba sawmill gi mapu mayengba Manikumar da association asigi nauna president ki thopuraba TH Surchandrana luchingba kangbu amana shell gi oiba mating pikre masida natana Manipur Relief Association gi mihut kangbu asina
Tha asige tang marida mayang Imphal Chirai Makha Laikai da thokiba atopa maihau langpoke thaudok amada maina tumna chakraba yum amagi yumbu thaunaujam kujogasu hakthengna unaduna angamba shelgi mateng piki. Mamang chahi kumja lishing ani kunmari da Manipur Dance College campus ta ima kondong lairembi gi lai kum chanbagi thauram pangthok higabagum chatliba chahi kumja lishing ani kunmanga asigi oina so anirak suba oina ima kondong lairembi thaugalok more na sinduna ngasi wangjing kodong pokpi sports complex relief camp ta irat thauni tauduna pangthokre ningsing bayai haukiba me ahum kumja lishing ani kulhumdoi gi numidang wairamda Kutlai matik chana paiba kuki narco terrorist singna khanghaudana ima kondong lairembi haraubagi aroiba numit ki thauram pangthoktuna leiringaida atamnana maitai singda landarakpadar tuna ima kondong lairembi gi laishang thugaiduna mai thadoktuna manghan takhan kiba khak natana more leikai manga gi yum sing tumna mai thaba yum leiramba mang chang sing lut tauba amadi mihat mipungi aki tujunglaba terrorist ki thawong sing chatharakhibadagi more gi maitai singna more dagi lanjenaduna ngasi fauba maramdam more da changduna ima kondong lairembi harauba ngamdana leirakhibani ngasi gi thauram aduda more dagi lanje laktuna tongan ba relief camp singda changjafam lauduna leiriba miyamna mafam asida laktuna hojik thokliba lan asina maram oiraga thadok lamlaba iramdam aduda amuk hanjinba ngamnaba ira thaunibagi thauram pangthoktuna laikum chanbagi thauram aduda saru yakhi loinana tampaki mafam kayada leiriba maitai ichil inau kaya naso thauram asibu pangthokpada achoba mateng pangnarakhi ngasi pangthokhiba laikum chanbagi thauramga mari leinana lai thaugaluk moregi thaumi irom Rajendra nahai hojik thokliba lan asina maram oiraga mafam kayada lanjenaduna leiriba moregi maitai IDP sing asi amatta punsinaduna apunbagi pangal sagat minnaduna iramdam moreda mahausagum tangdu leitana leirunabagi pandamda ngasi laikum chanbagi thauram asi pangthokpani haina phongdokhi Tasingna imagi mafamda ekoi moregi irisa singsi amukang hajalanbiu haibagi wakhulon duda ekoi imabu thongni jabani ekoi gi thabak thoram lai gi mafam ayamba yeknaba singna laushinduna laikre masi ekoi gi thamoi da penjadeba adumak thaujai karamba matamda ekoi gi iramdam hanjangadagi haibagi wakhulon duda ekoi punjinda bajade aina khanna jaraga moregi lekai manga leidi ba khuding ma punjan jaraga ekoi gi amatta oiba wakhalonda iramdam maduda hanjilanbi haibagi thongni jabagi thoram madu punjan jaba sida pangthok jabani Malem sinba thungna ngasi pangthokna khiba International Plant Health Day gi thoram Department of Life Science Botany amadi Botanica Club Manipur University na so the importance of plant health in one's health haiba hiramda ngasi Manipur University gi Department of Life Science Botany gi lecture hall da pangthokre Thauram asiga mari leinana Professor Kananbala Sarangthem na puthokpa amadi Dr. CH Sanjitana co-produce tauba Flora of Manipur haina mingthonba short documentary film amasu release tauki Thauram asida CSIRNEIST Lamfelpat ki Dr. H Bir Kumar Singh amadi BRICIBST ki Dr. Sarangthem Indira Devi na The importance of plant health in one's health haiba hiramda guest lecture sing oina wangangki loinana plant health kamari leinana leihau the Botanical Fest 2025 ki event ta pangthokiba poster painting slogan writing popular choice photography best out of waste amadi rangoli na chingbagi tongan ba competition singda makok mathang takraba mahairoi singda mana mathum sing yenthoki ngasigi thauram aduda MU gi Vice Chancellor Professor N Lokendra Singna athoiba mithong School of Life Science ki Dean Professor Debananda Singh Ningthaujam amadi Department of Zoology ki head su oiriba Registrar in Charge Professor TH Binoy Singh na akhanaba mithong len Singh amadi Department of Life Science Botany gi head Professor Kananbala Sarangthem na thauram mapu oina saru yakhi loinana University asigi tongan ba faculty members sing
M Science tamliba mahairoi sing research scholar amadi tongan tonganba college singdagi lakpa oja singsu thauram asida saruk yakhi ayekpam tomba maitegi Mitay yek salai asuppa haina mingthonba lairiki ahum suba edition amadi Shyam Kumar Laishramgi Saroja haina mingthonba lairiki ani suba edition sing phong bagi thauram ama ngasi tera kaithialgi Destitute Children Home da leiba Mitay Furup ki office ta pangthokre lairik phong bagi thauram asida Babina Healthcare and Hospitality Industries Private Limited ki chairman cum managing director Dr. T.H. Dhavali na athoiba mithong Loina Silon Apunba Manipurgi Chief Functionary Chingtam Luang na Thauramappu Western College cha Assistant Professor Oina Lairiba Konsam Kulachandrana Book Reviewer Amadi Maitai Furup ki President Dr. Shyam Kumar Laishram na akhanaba mithong oina saruk yakhi Sakuma balik di habun ke pungja hayam betul dah segi tu selong jauh ni segi lagi si komuni jadi dah kena benda ni di sana mau hapsan ahan ahum subak pun ada dah benda ni ahan betul benda ni papila balik dah dia betul amu bangali pala angan amu director jadi lagi si amu aina hal apa benda si kapolon pembisaan nak sih Xerox order like simple one so la order to be kamu sini kamu bi like si si Xerox order binding palat pelai si buka bind tu tu like si kami ro tu na ada ni nam mesti order kamu kamu si Xerox si sumla ada kamu si kami ro tu na apa jadi ni kamu tu betul kamu tu sini dah tu jalan si kamu jadi Lamdam asida thokliba irang asina chahi ani mapung fakibaga mari leinana Manipuri Elders Consortium Shillong MECS na sinduna Illegal Immigrants and Narco Terrorism haiba hiramda mifam ama Shillong da leiba Youth Hostel da pangthokre Thauram aduda Dr. Munish Ningthaujam Professor Streamlet Dhakar Dr. Aribam Uttam Sharma amadi Dr. M Ningthaujam na Territorial Integrity of Manipur, Illegal Immigrants in Northeast India amadi Importance of ST status to safeguard the cultural identity of the Maitais haibana chingba hiram singgi matangda wafam kaya fongdoki mifam asigi saruk amu oina poppy cultivation amadi masibu thengnanaba leingakna paikhatkiba thabak thauram singgi matangda visual graphic kaya su uttuna miyamda khanghanki Paugi marak thatna aten break amatang lojeri Admission open Rajkumari Sanatombi Devi Vidyalaya Pangaigi lisingani kunmanga kuntaruk session gi oina class 11 science samsung arts admission taunabagi registration open taujare Mahai masing takpi tambibagi lamda sahi kuntra matoi hena mai pakpagi khongjelda khumang yang na changsilak pagaloinana Rajkumari Sanatombi Devi Vidyalaya gi kai khunna jarba founder singi Asan bamiyeng makada lamjing lamtak piduna lamdam masigi mithoi mihel labamiyoi kaya leptana putoktuna lakli honglagli ba malem gi isel ka chunarba technology amadi technique kaya sijanaduna train tawraba experience lairaba oja kaya na takpi tambiri adom gi angang simbu khunai asigi achang bayumbi amamang oihanaba makhoi gi yaifaba tunglam chatki damak school asida tamhan biduna kudong chaba asilobiyu Registration form amasung akupa marol Vidyalaya asigi pangai gi office counter natraga school gi website tagi phangbigani Break ki matung amuka suhanna taramok cheri State asida thokiba thokhaningdaba hatna sunabagi fibam asi amuk hanna thoklaktanaba amadi ngasi thokliba irang asi laikhai tana waroisin ama puraknabagi khongjangda changsin liba peace committee kanglaipak manipur gi thausil thauram khudingmakta iraicha pumnamakna matiang pangwiyo haina committee asigi advisor RK Sanayai mana leibak miyamda appeal torakli Peace Committee Kanglaipak Manipur gi mari suba mapo kumon thauramga mari leinana lamda masada thokliba irang asigi haurakfam amasu oiriba kumbi assembly constituency gi fogak cha ikai awang delairiba ibodau thangjingi harau mathoi tambagi ngasi lairoi numitki lai khurumbada saruk yaba lakiba
कमिटीगी मरु ओइबा थौपुबसिंग याउना लाखिबा कमिटीगी एडवाइजर निंगथेमचा सनायाई मना मखा ताना फोंदोखिबदा पीस कमिटीना इमा लेबाकीदमक थवाई कटख्रबा अथौबसिंगीदमक निंगसिंग युंबी युंगदुना तुंगी मिरोलदा निंगसिंगदुना लैहौनबा हाइबगे वाखलोंदा नंबोलगी माइबम लोटपचिंगदा हौजिक यामना कन्ना सेमगत सागतली अमरोमदा जिरीबामदा लैरिबा यामना तमथीबा थौदोकता अंगांग मचा याउना इमुंग मनुंगी मियोइसिंग लैखिदबा अदुगी खुबम लेंदसु निंगसिंग युंबी सानबा थौरांग तौरी यामना नुंगाइतबा अमना हंदक मरक असे लांजेनदुना रिलीफ कैंप सिंगदा लैरिबा सिंगना मसा मसागी मयुमदा हंजिनबा यादना लैरिबा चैरक असिदा नोंमै मखोल खजिक्तंग लेपले हाइदुना इशै नोंमाय थबल चोंगबा हराव कुमहै कया तौसिल्लकपा हाइबसे लैखिद्रबा थवाई मयाम अदो काउथोखिबगुम तौनरे हाइबदा हाइमनबा थोकलोय मसिगुम्बा कया असे अखोई खुदिंगमकना वाखल खंथमिन्नबा चुंगनी हाइकी पनबा याबदी लमदम असदा थोकलिबा इरांग असिगी हौरकफम अमा ओइरिबा तोरबुंग गोविंदापुर तोरबुंग बंगला वाइखुरोक नचिंगबगी मफम सिंगदा लैरिबा मैतै सिंगी लाइफम लेन सिंगदा ngasi फाउबा लाई खुरुंबा चंगबा यादना लैरिबनी लोइनाना ngasiगी थौरम अदुदा पीस कमिटी कंगलैपाक मणिपुर की प्रेसिडेंट राजेश मैतै इचम की हानगी फाउंडर प्रेसिडेंट नोंथोंबम राजेंद्रो अमदी कमिटी असिगी मियोय कयासु सरुक याखी नि हाना सुनबगी फिल्म लेबा मतुंगा मोहन मफम सेस्ता सुबा थौरमा पांथोबा ngमपा अदुबो मफम अहुमददी लाइफम अहुमददी कोई सुबा थौरम पांथोबा ngमदन लैरी असिदी पीस कमिटी लेपा से मफम खुदिमक्ता लान सोनकी मफम खुदिमक्ता चतना लेहिदबा थौसिंगी अदुम बखंगु लीरगा मफम हमदा लेहिदो सिंगी निंगसिंग पुरा सेम्बा मफम दगी लोकल कमिटी लोकल क्लब सिंगा खुसमनरगा अदुम फिल्म सिंग असे मथांग मथांग पांथोखिबा कोई मीडिया गिसर नाव सिंग थांगा एरिसा सिंग खंगबिरे सिंग असे मक्सु होजोजि मक्सु कोई नंबर गे मैबुंग लोट सिंगी सिखों मनाक्ता अदुम को सेमी अथदो हंदौना जिरिबाम दसु अपेक्पा अगांसिंग यावना लैखिदो मयाम मखोय तरा दुगीदमक्ता अखन्नबा अदोंबा निसिंग फुरा सेमनबोय थलांगसु संचिनबा हौरी मसिदैस्ता सुमायना मयाम असिगी निसिंग फुरा सेमगा अखोय लेपाक्स थोखिबा अदोंबा थोखल लोइदबा अदोंबा हाता सुनबोय फिमदो मदो अमुक हन्ना थोरतनबा Indian Red Cross Society IRCS Bishnupur District Branch YDA THASO Farmers Club Arambai Tengol Unit 32 Department of Transfusion Medicines RIMS ADC Bishnupur Lining Thau Sanamahi Thaugal Kanglup Amadi Apunba Maira Paibi Kha Khunau Nakhutsam Naduna Indian Red Cross Society Bishnupur District Branch Ki Life Member Ningthau Khong Kha Khunau Dagi Okram Yohen Bagi Yankai Suba Mapo Kumon Thauramga Mari Lainana Nongmagi Oiba Voluntary Blood Donation Camp Awareness Amadi Organ Donation Camp Amang Asi Ningthau Khong Kha Khunaugi Sanamahi Shanglenda Pangthokre Panbayabadi Indian Red Cross Society Bishnupur District Branch Ki Life Member Ningthau Khong Kha Khunaudagi Okram Yohenba Asi Mamangda Marifu Taretlak EP Kiba Mishak Amani Thauram Aduda Rajya Sabhagi MP Iningthau Laishem Basana Jauba Bishnupur Assembly Constituency की MLA गोविंदास कोंथौजम IRCS Bishnupur District Branch के Chairman Dr. Wahengbam Gulapi Maitai Tribe Union की Secretary Administration Mutum Churamani Thasco की Ex-President Sagapam Mangol Donor Yohen Bagi Apokpi Okram Ongbi Chauba Leima Amadi Department of Transfusion Medicines RIMS की Senior President Dr. Hairang Khongjam Ranjanana Athoiba Mithunglen Singh Oina Saru Yaki Thauramadu Lok Sabhagi MP Laishemba Sana Jawbana Phongdokibada Condition Yaudana Mioi Babu Mateng Pang Bahaiba Sidagi Henba Dharma Lekte Maram Asina Ngasi Blood Donation Amadi Organ Donation Tauriba Asigumna Donor Masing Hena Thoglaktuna Hospital da Lairiba Anaba Singi Mateng Pang Bada Aikoi Kudingmakna Achoba Thaudang Lominarasi Haiki Thauram Aduga Mari Lainana Bishnupur Assembly Constituency की MLA
गोविंदास कोंथौजमना फोंदोखिबदा मी अमा ओइना पोक्लबा अखोइना मीगी लिचत चटलबा मी अमना मी अमबु नुंसिरबा अमदी ह्यूमैनिटेरियन सर्विस तौनबगी वखल असि पोक्नरबदी मालेम असिदा खतना चैनबदगी लाल थोक्लिबसि थोक्लमलोय ngase yohenbana EP badanatana organ donate tawriba asigumna masing yamlaklabadi tangdu leitaba lamdam ama oihelaknaba lambi amani haiki ngasige blood donation camp aduda miyo yankhai ma thoiromna EP naba register tawbada taramari default chatuna masagi marifu nipan lak suba oina EP riba okram yohenba amadi mahaki loinabi amusana masagi yankhai humdoirak suba oina EP riba IRCS Bishnupur District Branch ki Secretary Dr. Huidrom Roman Amadi Nupi Ani Yauna Myoy Kuntra Taret na EP ki loinana Thauram gi saruk ama oina lining thausana mahi sanglen gi akoiba amadi lamjang lambi gi nak yetta u chara chamaga yankhai rom so thaki Udamon hai pusidin lorani ai aroi mo tamdo lai adubu kana kumba himba yariba aduga magi masada organ khana sore ko digi magi ko yen bayado ai gidi sigrani mai thado krani phungrani adubu hingani ga kana kumba gi masa kana kumba gi mapa kana gi mama hingani bodo ai na organ ma khakma di dakar ni bodo dan to muga mala magi punsima sang na makata ni bodo masdari hai na sawa ko ni dan se lai te no bi thabira bodo am na kan ga le traba su wa pham ni ngasi ai inao yohen mana magi hachanggi organ amama donate tawa blood amama donate tawa se akoi mioi ba koi lehuri ba akoi le dibraga su akoi mioi ba koi lehuri ba sing sida hingna ba lehungna ba khanera ga lehungna ba te musi chana lehungna ba adu ma donate tawina mani haibagi thajaba man su phawjai maduna aina roi ba haina madi akoi gi macha macha contribution akoi gi apik apik ba sacrifice and contribution na अकोगी लेबाक असि अमुक हेन मांजिन थान सत्पा लेबाक अमो गदोल बनि हाय वाफन खरसि थमजब गलोयना अरोय बदाय नै सोडा श्री योहेनबा ओक्रम ai नाव सिबु मंगोल लेबा महान तौजल थबक पदिमक्ता मंगोल पिबीबा अफबा ना देयतबा माकी मु मनंगा अवाना लेतबा अदुगुंबा ईश्वरना थौजान पिना बिरसन हाय वाफन खरसि थमजब गलोयना हाना मायपुन पुखरम जरि Dr. Haisnam Nungshibabuda Manipur University Kanchipurna Physics the Degree of Doctor of Philosophy Pirakpada Apunba Lup Ningthau Khong Amadi DCACUS Foundation DCF Ningthau Khong na Taramno Opagi Thauram Amangasi Ibudau Oknarel Temple Ningthau Khong da Pangthokre Ningthau Khong Ward number 13 dagi Dr. Haisnam Nungshibabu na Physics the Mahakis thesis Study of Environmental Dosimetry at Different Places in Manipur Haiba Hiramda Degree of Doctor of Philosophy Fanglakpagi Taramno Opagi Thauram Aduda Bishnupur Constituency ki MLA Govindas Konthaujam DCACUS Foundation Manipur gi Chairman cum Managing Director su Oiriba Amadi Apunba Lup Ningthau Khong gi Chairman Social Scientist Dr. IS Konthaujam Manipur University Department of Statistics gi Head Professor Dr. S. Opendro UWDO Bishnupur District ki President RK Tombisana Amadi Apunba Lup Ningthau Khong gi Advisor S. Mem Sakina Athoiba Mithunglen Singh Oina Saruyaki Thauramadu Degree of Doctor of Philosophy Mingthol Fanglaba Dr. Haisnam Nungshibabuda Miyamna Lengyan Amadi Khudol Pot Piduna Taramno Okhibaga Loinana Mamangda Doctor of Philosophy in Physics Mingthol Fangkrabi Dr. P. Susma Dasu Natki Lengyan Amadi Khudol Pot Piduna Taramno Okhi Thauram Aduga Manung Channa Chahi Asida Kosemna Loba Class 12 Exam da Mai Paklaba Mangol Nganbi College Ningthau Khong Relief Camp ta leiba IDP Mahairoi Taret ta social gi mana pi duna pukning thaugatki Thauram aduda Govindas Konthaujamna Phongdokhibada Ningthau Khong asi Doctor Ukil Amadi Nupi Lairik Heibi Ahan Bathokiba Khul Amani Makhatana Hiram Khudingda Masak Naiba Miyoi Singh Thoglakini Haibagi Thazabasu Thamli Masida Aikoi Mashel Amana Amabu Saugat Minnaba Tangai Fade Loinana Kosemna Loba Class 12 Exam da Mai Paklaba Mangol Nganbi College Ningthau Khong Relief Camp da Leiriba IDP Mahairoi Taret Asina Makhatana Mahi Masing Tambagi Ming Chanbada Changadaba Senfam Singsu Mahakna Puthoklagani Haiki
Kasong Khunau Development Committee na sinduna Mother's Day gi thauram ngarang Kamjong District ki manung channa leiba Kasong Khunau da pangthokre thauram aduda Federation of Civil Society Organization Fox na Acting President BMI Mashaha KKSL gi Chairman Agency Ro MKNM gi Secretary L Mema MWF ki Secretary General T Demona amadi Fox ki former President TH Maniharna maru oiba mithung lensing oina saruyaki ngarang pangthokiba Mother's Day thauram aduga mari leinana Fox ki Acting President BMI Mashahana phongdokibada ima haibasi malemda ani sude mama oibi singbu aikhoina matam khudingmakta ikai khumnaba chatlaba matamdata afaba amadi chawkhatpa haibadu oigani khunai asida mama oibi kayagi value thak wangna thamba haibasi achumba lambi oiribani amaromda chingi manung hanjinba mafam singda chattuna khunja singna thengnariba khudongcha daba kaya asida awa ana hangnaduna amana amagi mateng pangnaduna Ideas of Manipur ge wakhalon chethanbagi tangai fadaba lei haiki loinana Thauramadu saruk ama oina Kasong Khunau gi khunja singa interaction tawduna khunja singna thengnariba khudongcha daba singi matangda tathok chasin taunaki amaromda Kamjong ase revenue district ama oikhrabasu district asigi manung channa leiriba Kasong Khunau gi oina hiram kayada awat pana pik thalle haiba yai maram asina leingak na mapung oiba ana layeng amadi mahai masingi lamda henba mityeng changbagi tangai fadaba kaya leiribani welfare gi leiriba leingak ki tongan tongan ba scheme kaya leirabasu khun asida leingak na piba scheme singi khudong chaba kaya mapung fana fangdabagi mami su tari haina khunja singna thamlakli Matamuda Nepodian Hybirba Ababa Imaju Titi Joy Dogi Hyde Ababa Imaji Masa Wata the Titi Joy Dogo and very Hyba Nepodian Hyde Simson Sabo Homanate Aduna Nashidi Ima Odissing to Mama Odissing to Mama Peretta Sing to Ababa Kanda Ababa Moral Character Ababa Saja Mama Sida Mayana Sasna Oroi Mama Odisi and Odi Ababa Mama Odi Malemgi imagi numit kamari lainana ngasi Thobal district ki Hairok Part 2 maning lekai da leiba Hesu club ki community hall da Hairok Apunba club Hairok amadi 46 Assam Rifles ki 28 sector kakchinga khutsamna duna Nongmagi oiba Mother's Day cum free health camp ama pangthokre honor the mother for all that her hands have done haibat theme da pangthokiba ngasigi thauram aduda 28 sector gi brigadier Gaurav Kapoor na Athoiba mithung lensing gi warol piraduna haikibada male masida mama amana machagi damak lauriba thaudang asi aduki matik chawi aikhoina singthabagi loiba naiba natte mahakna tha ani ahum gi mamangdagi ima mayam gi mateng pangjage haina khanjarakpadu ngasi gi malem gi ima gi numit na lakpada ima mayam ga unaba asi thamoida apenba fawi hairok apunba club na mamangda thangatlamba project kaya amasu thabak oina pangthoktuna hairoki development kaya da mahaksu saru yajage haina su phongdoki Thauram aduda hairoki mama humfu mangada achamba khudol piduna ikai khumdabasu utki Thauram asiga mari leinana pangthokiba free health camp aduda hairok assembly constituency gi MLA Dr Thokchom Radheshyam na layeng balakpa anaba singda Yangsin Birambaga loinana 28 sector ARBU kendra asida asigumba thauram kaya pangthok pibagi damak thagat pasu phongdoki ngasi tongan ba department singi doctor nipan na saruk yaduna pangthokiba lem na layeng bagi camp aduda nupa amadi nupi punna miyoi chatre kanifu mangana layengki loinana mathau taba hidak langthak singsu lem na piki loinana thauram aduda handakta India Pakistan gi landa leiba ki damak thawai kat khraba athauba sing amadi Manipurda soknariba lan asida laikhidraba athauba kaya gi mafamda minute ani tumina leptuna awabasu phangdokhi ZEO Bishnupur, CMO Bishnupur, DPO Samagra Shiksham Bishnupur Punna Khutsamnaduna, Bishnupur District Lairiba School Singda Class 1 Dagi, Class 12 Fauba Mahaitam Liba Children with Special Needs, CWSN 2024-2025 ki oiba Medical Assessment Camp ama ngasi BRC Hall Bishnupur da pangthokre.
हाइरिबा मेडिकल असेसमेंट कैम्प अदुदा स्कूल यांखै हेनबगी महाइरोय चनी रोमना ऑर्थो VI HI इंटेलेक्चुअल डिसेबिलिटी क्लिनिकल साइकोलॉजी गी लेमना लेयंग बगलोइनाना लेंगाकना चिल्ड्रन विथ स्पेशल नीड्स की ओइना पीरिबा खुदोंचाबसिंग लेमना फंगहनकी ngasi कैम्प अदुगा मरी लेनाना IED विष्णुपुर की कोऑर्डिनेटर मयांग लंबम संध्या रानी ना फोंदोखिबदा विष्णुपुर लेरिबा स्कूल सिंग असिदा महै तमलिबा डिफरेंटली एबल ओइबा महैरोय सिंग करंबा मखलगी डिफरेंटली एबल ओइबनो हाइबदो खांगदोकपा अमदी डिफरेंटली एबल ओइरबा महैरोय सिंग असिबु मिया मरक्ता तिलहन्नबगी दमक लेंगाकना पीरिबा खुदोंचाबा कया अदु फंगहन्ननबा कैम्प असि पांगथोकपनि हाइखि मेडिकल कैम्प असिदा अखोइना डॉक्टर क्लिनिकल साइकोलॉजिस्ट VI हाइसाई अमदी कोथ्रोगी डॉक्टर सिंगना सरु याजरी हाइबा मेडिकल असेसमेंट सिदा अखोइ CRC अमदी DTRC नसु मतिंग साउना पांगबिरी अदुगा लोइना लोइना ना हुजिक पांगथोक सरीबा मेडिकल असेसमेंट कैम्प सि अखोइ सही खुदिंगी पांगथोक सदना लागी अदुना हदकी सही गिसो अखोइ बिसेमपुर ब्लॉक अमदी मोरांग ब्लॉक अनि पुलगा हाइबा मेडिकल कैम्प से पांगथोक सबनी मेडिकल कैम्प सिदा हुजिक फावदा बिसेमपुर डिस्ट्रिक्ट लाइरिबा स्कूल सहुंगा मंगा 305 सिदा हुजिक फावदा जराना स्कूल 50 रोमती हुजिक सरुक याबिरी अदुना यारिबा सिंगसिगी मनुंगदा हुजिक स्कूल सिंगसिगी छात्र से कोई 150 अराउंड जे कोई हुजिक फावदा assessment asida yauraga assessment tawbasi yaubiri aduga loina loina na husiki medical assessment je khoi tawbagi pandamdi haiba school singsida tamiba angang singsi akoina angang singsi karamba mawungda karamba type of disability da laiba haibasi khangdoga akoina inclusive education oibanina akoina government school singsida angang singsi lairek tamhannaba amadi mayam marakta tinhannabagi da makta pandamda akoina tawjabani loina loina na akoina government ki site gi su angang singsna lairek tamba matamda karam makal gi benefit phanggadabage haibase government site gi pinabagi da makta akoina pangthok sabani हौखिबा नुमित खरनी असिदा सोशल मीडिया व्हाट्सएप की खुथांगदा अमदी नुंगतीगी फोंगबा पाउची अमा अनीदा याउखिबा सुमांग लीलागी आर्टिस्ट सिंगना हानगी चीफ मिनिस्टर एन बीरेन बु सौगतपगी चेरोल अमा वायरल ओइरखिबदो मणिपुर स्टेट सुमांग लीला काउंसिल अमदी लीलागी आर्टिस्ट सिंगा मरी लेनजदे हाइना मणिपुर स्टेट सुमांग लीला काउंसिल गे सेक्रेटरी वाई नीलचंद्रना फोंगदोखरे वाफम असिंग अरांग पैलेस कंपाउंड लेबा इबोयाइमा सुमांग लीला संगलेंदा मणिपुर स्टेट सुमांग लीला काउंसिल गे फमखिबा मिफम अमगा मरी लेनाना महाकना मीडिया गे खुथांगदा पंगदोखिबनी मणिपुर स्टेट सुमांग लीला काउंसिल गे सेक्रेटरी वाई नीलचंद्रना मखाताना हाइखिबदा वायरल ओइरखिबा चेरोल अदुदा तौरिबा सिग्नेचर सिंग अदो लनाइगी ओइबा इंटरेस्ट ओइगनी हानगी CM सौगतपगी वाफम अदुगा मणिपुर स्टेट सुमांग लीला काउंसिल गा अमदी लीलागे आर्टिस्ट सिंगा हिरम अमतदा मरी लेनदे मरम असिना मियामना सुमांग लीला काउंसिल अमदी लीलागे आर्टिस्ट सिंगा लाना उबीदनबा हाइनसु अपील तौखी लोइनाना ngaranggi mifam aduda sumang lila council gi advisor sing amadi thaupuriba maru oiba mishak sing su sar yakhe nasi nongmani asida manipur da laibiriba khabar amadi whatsapp ki kuthangda thengnabiriba hanagi former minister N Birenbo artist kharana sogatpagi wafam ama hongdokiribasi manipur state sumang council ga amadi artist singa karigumba makhal amatagi mari lenajade hariba wafam adudi maduda sahi pibiriba moyoi singdugi interest da tawjabani adana manipur state sumang council bu artist singbu miyam na lana ubida na bugida makta ngasi si media gi kuthangda singdoksari hauzik sanabagi pau pijari All Manipur Football Association Sinduna Chatharakliba Anirak Suba Premier League ke ngasi lamlong thongkhong artificial turf ground da sanakiba match amada SSU Singjamai amadi RAU lairi yengbam lekaina goal amamam channaduna draw oiki atopa match ta UDO hangang amadi United Chandel FC na sanakiba da Panjal amata channaba ngamdana draw oiki match amadana Imphal Youth Football Club na Angtha FC bu Panjal ani amada maithiba pikhi
North East Cricket Development Committee NECDC na sinduna awang nongpok lamdamgi state taruk na group anida saruk yaraga chatliba tha asigi mapandagi hauduna Nagaland Cricket Ground da chatharakliba ahumlak suba NECDC Senior Men's Interstate Friendship Tournament king asi Sovima Ground ta sanakiba match ta Manipurna Mizorambu run chaniga anida maithiba piduna group winner oiraga semi-final changkre Match asida Manipurna ahanba innings bat pairaga apiba over nifu mayok nakibada wicket tare turaga run chaniga marifu dara laukibada Mizoramna ani suba innings ki over kun mangaga ball amada wicket loina turaga run marifu nipan khaklauduna match asi maithi ki tournament asigi semi final match ta Manipur amadi Nagaland na sanaragani Manipur Cricket Association sinduna team kuntrana group mangada saru yaraga haukiba April gi tang tara taruk tagi hauduna chatharakliba ani suba MNCA under 19 men's tournament king asi khangabo public ground da sanakiba match ta AKSDO khangabok na run chamaga tarani panda YPHU lalambung bu maithiba pikre tournament asigi ngasi khudaiban lampak tauthong da sanakiba match ta nong na maram oiraga match sanaba loisin khidre ISCOM kangkhut na sinduna chatliba tha asigi mari dagi hauduna kangkhut tara humdoina group mari da saru yaduna Sri Gopal Dev kangkhut ta chatharakliba tara nipan suba Players Trophy League cum knockout tournament king asi sanakiba match ta teka kangkhut pishumna KLASA kangkhut nambolbu panjal kunnithoi tara marida maithiba pikre match asida teka kangkhutna match ki ahanba half loibada panjal tara nithoi kapkhibada KLASA na panjal taruk kapki match ki ani suba half ki apiba matam sanakiba teka na panjal tara kapkhibada KLASA na panjal nipan kapki chatharakliba tournament asigi hayeng match lairoi District Kang Association Jiribam na sinduna Dibong Khunaugi Community Hall da kangkhut tara na saruk yaduna ahanba thingnam pari puri and ichil inaw ningsing men's kang tournament 2025 gi ngasi sanakiba match ta LEC amadi SAYCB ani na sanaki LEC na toss ngamduna kang ka pahawkhiba ga loinana SAYCB maikei khanduna kang sanaba hawki half mamangda LEC na SAYCB dagi panjal taranithoi ahumda mangjin thaduna chakhi match adugi half matungda kangkhut animak na yamna kanna kang kapnaki adubu match adugi apiba matamda LEC na SAYCB bu panjal kun taret tamaithiba pikhi ngasigi match asi ke manglem singna referee oiki aduga O Bishembor Singna amadi TH Herojit Singna scorer amadi recorder oiki hairi loinana hayeng nungthilpung amataba matamda YLCB amadi MNC anina sanaragani hairi Manipur Cricket Association na sinduna team tarama thoina group ani da saruk yaraga chatharakliba ahum suba MNCA Women's Under 19 One Day Trophy gi ngasi thau thangmaiban ground da sanakiba match ta shadow thangmaiban na wicket mapanda PSC khoya tongbu maithiba pikre match asida PSC na ahanba innings bat pairaga over kunma thoida wicket manga turaga run humfu mapan lokhibada nong churakpana maram oiraga ani suba innings VJD method ki khuthangda over tara nipanda target run humfudara mapan thamkhibada shadona ani suba innings bat pairaga wicket mapanda target run humfudara mapan lodana match asi mai pakhi Manipur Swimming Association MSA na sinduna Standard College ki swimming pool kong wada chatliba tha asigi tara dagi hauduna chatharakliba kuntrai nipan suba state aquatic championship ngasi loisin kre apumba swimmer humfudara hen bana saruk yaduna tongan ba masala singda chatharakhiba championship ki meter chamri gi freestyle meter chamagi butterfly meter chamagi freestyle amadi
चामगी फ्री स्टाइल दा गोल फंकिबा कोइजम अथोइबना बेस्ट स्विमर गी मना फंकी लोइनना अतई मकोक मथंग ताखरबा सिंगदा मेडल अमदी सर्टिफिकेट न चिंगबा येंथोक्तुना इकाई खुमदबसु उठकी लोइसिनबगी थौरमदा मणिपुर स्विमिंग एसोसिएशन गी एक्स प्रेसिडेंट थोकचोम श्याम सुंदर सिंह स्विमिंग फेडरेशन ऑफ इंडिया गी फॉर्मर वाइस प्रेसिडेंट सापा मोहेंद्रो मणिपुर स्विमिंग एसोसिएशन गी प्रेसिडेंट टी थौबा अमदी स्टैंडर्ड कॉलेज की प्रिंसिपल लोइनना स्टैंडर्ड कॉलेज स्विमिंग पूल मैनेजमेंट कमिटी गी चेयरमैन प्रोफेसर एम सुरेश सिंह नमरू ओइबा मिथुंगलेन सिंह ओइना सरुक याखी The Kedajit Youth Welfare Association KYWAC na sinduna mamangi April tang mga dagi hauduna wabagay Kedajit talaiba KYWAC ground da chatharakhiba KYWAC Trophy 5-man night football tournament ke final match ngarang sanakre हाइरिबा फाइनल मैच असिदा KYWAC टीम A वबगाई अमदी महाकी लंबा तांखम लाइपुबा FC पंगई अनिना सनकी नाकलनी गी मरक्ता सनकीबा मैच अदुदा पांजुल अमता चन्नबा ngamlaktaba मरम ओइरगा टीम अनि गे पेनल्टी किकता KYWAC A वबगाई ना तांखम लाइपुबा FC पंगईबो पांजल अहुम अनि दा माइथीबा पीरदुना टूर्नामेंट असिगे मपू KYWAC टीम A वबगाई ना ओइखी लोइनना तांखम लाइपुबा FC पंगईना रनर्स अप ताखी KYWAC ट्रॉफी 5-man night football tournament asida Nambol FC na best discipline team WALYDA na top scorer KYWAC team A gi thoiba na best player taki hairi ngarangi tournament loisinbagi thauram aduda wabagai assembly constituency gi MLA Usham Devin Singh na athoiba mithong youth affairs and sports YAS ki director Mayengbom Vetro Singh na thauramapu department of economics MU gi professor Dr Moirangthem Hemanta amadi atai saknairaba mioi kayana akhanaba mithonglen Singh oina saruk yakhi loinana tournament asida winner oiraklaba KYWAC team A da trophy ga loinana shell oina lupa lakh ama runners up taraklaba tangkham laipuba FC pangaida trophy ga loinana shell oina lupa lishing humfu best player takraba KYWAC team A gi thoibada trophy ga loinana lupa lishing ahum best discipline takraba Nambol FC team da shell oina lupa lishing nipan amadi top scorer takraba WALYDA gi Shahrukh Khan da trophy yauna shell oina lupa lishing ahum piduna pukning thawatki hauzik aroibada maru oiba pau amuka hanna जम्मू की रणबीर सिंहपुरा सेक्टर दा मथौ तौबा मणिपुर दगी मैतै मचा BSF के कांस्टेबल दीपक चिंगाखम पाकिस्तान बॉम्ब कापसिलकपदा पानबदगी सोकलबा मतुंगदा ngarang लेखिद्रे चाही एसिगी ओइना पांगथोखिबा हाई स्कूल लिविंग सर्टिफिकेट एग्जामिनेशन 2025 के रिजल्ट ngasi लाउथोखरे चाही एसिगी पास परसेंटेज चादा मरिफु दरामाथोय दशमिक कुंट्रा तरेट ओइखिबगा लोइनाना COVID-19 pandemic laikhiba 2020-21 session thadana haukiba chahi taragi manungda pass percentage khwaidagi wangba chahi oikhre amadi miyamdagi sankhai thumkai tawbada sijinaba law na thingkraba lalhaulu pripa ki mingda leiba demand letter mapan ga konana lalhaulu asigi miyoi ama ngarang Manipur police na fagatkre ngasigi oinadi ISCOM na sandokjaba Manipuri pau matang asida lojeri mityeng tabirba pumna mapu kaina naba yathang niri